ꯀꯩꯊꯦꯜꯁꯦ ꯀꯩꯊꯦꯜ ꯑꯣꯏꯅ ꯐꯖꯅ ꯇꯧꯕꯤꯔꯝꯃꯗꯤ ꯐꯒꯗꯕ ꯑꯣꯐꯤꯁ ꯑꯃꯒꯤ ꯃꯑꯣꯡꯗ ꯂꯩꯈ꯭ꯔꯦ ꯁꯤꯗꯤ ꯍꯦꯗ ꯑꯣꯐꯤꯁꯀꯨꯝꯕ ꯑꯔꯕꯥꯟ ꯕꯦꯡꯀꯨꯝꯕ ꯕꯦꯡꯀꯤ ꯃꯑꯣꯡꯗ ꯁ꯭ꯇꯦꯠ ꯕꯦꯡꯀꯨꯝꯕꯗ ꯂꯩꯒꯗꯕ ꯈꯨꯠꯁꯥꯅꯤ ꯁꯤꯗ ꯏꯃꯥ ꯏꯕꯦ ꯃꯌꯥꯝꯁꯦ ꯊꯥꯖꯟꯕꯗꯗꯤ ꯑꯃꯒ ꯑꯃꯒ ꯌꯦꯠꯅꯗꯅ ꯀ꯭ꯔꯥꯏꯝ ꯑꯗꯨꯒꯤ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯀꯣ ꯁꯤꯠꯂꯤ ꯁꯤꯠꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯁꯥꯎꯒꯅꯤ ꯆꯥꯔꯕꯣ ꯆꯥꯔꯦ ꯅꯪ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯑꯩꯈꯣꯏ ꯏꯃꯥ ꯑꯩꯈꯣꯏꯁꯦ ꯏꯆꯥ ꯌꯣꯛꯀꯅꯤ ꯊꯣꯛꯂꯛꯏꯕ ꯑꯩꯈꯣꯏꯅꯤ ꯑꯗꯨꯅ ꯏꯆꯥꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯏꯕ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯄꯣꯠꯐꯝꯁꯦ ꯄꯣꯠꯁꯦ ꯁꯤꯠꯇꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯇꯤ ꯅꯣꯡꯕꯨ ꯆꯨꯕꯗꯨ ꯈꯜꯂꯦꯕ ꯁꯦꯒꯥꯏꯕꯒꯗꯤ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦꯕ ꯅꯣꯡ ꯆꯨꯔꯀꯥꯟꯗ ꯏꯁꯤꯡ ꯆꯦꯟꯊꯔꯛꯇꯅ ꯇꯧꯋꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯈꯥꯗꯦꯟ ꯁꯪꯁꯤꯒ ꯅꯥꯇꯩ ꯆꯥꯗ꯭ꯔꯕꯅꯤꯅꯕ ꯍꯧꯖꯤꯛꯇꯤ ꯌꯣꯟꯕꯁꯨ ꯑꯗꯩ ꯅꯨꯡꯁꯥ ꯑꯃꯨꯛ ꯁꯥ ꯅꯣꯡ ꯑꯃꯨꯛ ꯆꯨ ꯐꯕꯝ ꯆꯥꯕꯝ ꯈꯪꯗꯦ ꯍꯧꯖꯤꯛ ꯄꯣꯠ ꯌꯥꯝ ꯉꯁꯤꯒꯤ ꯄꯣꯠ ꯀꯌꯥꯝ ꯌꯣꯜꯂꯒꯦ ꯃꯃꯥ ꯑꯩꯒꯤ ꯉꯁꯤ ꯂꯨꯄꯥ 50ꯗꯤ ꯌꯣꯜꯂꯦ ꯑꯍꯥꯟꯕꯃꯛꯇꯗ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁ ꯈꯨꯗꯤꯡꯃꯛꯇ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯤꯗꯤꯌꯥ ꯁꯣꯔꯣꯛꯈꯥꯏꯕꯝꯅ ꯇꯔꯥꯝ ꯊꯣꯛꯆꯔꯤ ꯑꯃꯗꯤ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯑꯁꯤ ꯂꯝꯂꯣꯡꯒꯤ ꯏꯃꯥ ꯀꯩꯊꯦꯜꯗꯅꯤ ꯏꯃꯥ ꯃꯌꯥꯝꯒꯤ ꯀꯔꯤ ꯀꯔꯤ ꯄꯥꯎꯗꯝ ꯊꯝꯕꯤꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯁꯣꯝꯒꯤꯁꯨ ꯑꯝꯇ ꯂꯥꯛꯄꯤꯌꯨꯅꯦ ꯑꯗꯨ ꯁꯤꯒꯤ ꯇꯤꯄꯥꯟꯁꯤꯅꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯇꯣꯏꯅꯣꯕ ꯅꯠꯇ꯭ꯔꯥ ꯁꯤꯗꯤ ꯊꯥ 2 3 ꯂꯩꯕꯗ ꯕꯔꯕ ꯇꯠꯂꯛꯑꯅꯦꯕ ꯍꯧꯖꯤꯛ ꯐꯥꯎꯗ ꯃꯊꯛꯇꯒꯤ ꯆꯦꯟꯊꯔꯛꯄ ꯏꯁꯤꯡꯁꯤꯅ ꯁꯤ ꯃꯈꯥꯁꯤꯗ ꯇꯥꯔꯒꯅꯦ ꯃꯈꯥꯁꯦ ꯅꯣꯡ ꯖꯣꯔꯣ ꯖꯣꯔꯣ ꯌꯨꯔꯦꯕ ꯁꯤ ꯖꯣꯏꯅꯤꯡꯁꯤꯗ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯃꯥ ꯑꯃ ꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯖꯤꯡꯒꯅꯕ ꯀꯨꯞꯄꯁꯨ ꯂꯩꯗꯅ ꯅꯣꯡ ꯆꯤꯡ ꯌꯨꯗꯅꯕ ꯑꯗꯨꯃꯥꯏꯅ ꯀꯨꯞꯍꯟꯅꯤꯡꯉꯦ ꯑꯗꯨ ꯁꯤꯁꯦ ꯑꯩꯈꯣꯏ ꯆꯦꯔꯪ ꯃꯆꯦꯜ ꯑꯃꯗ ꯊꯥꯔꯒ ꯃꯐꯝ ꯆꯥꯗꯅ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯐꯝꯖꯔꯤ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯂꯥꯛꯏ ꯈꯨꯂꯥꯡꯒꯥꯕꯨ ꯀꯧꯗꯦ ꯑꯗ ꯐꯝꯐꯝꯁꯦ ꯐꯖꯅ ꯁꯤꯟꯕꯤꯔꯒ ꯁꯔꯀꯥꯔꯅ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯊꯥꯔꯒ ꯐꯝꯃꯤꯅꯦꯕ ꯁꯤ ꯂꯣꯏꯅꯃꯛ ꯊꯟꯅ ꯐꯝꯃꯝꯃꯤꯅꯦꯕꯀꯣ ꯑꯗꯨ ꯐꯝꯕꯁꯦ ꯁꯨꯝ ꯏꯟꯈꯠ ꯅꯨꯡꯉꯥꯏꯇ꯭ꯔꯦꯗꯅ ꯁꯤ ꯃꯈꯥꯗ ꯐꯝꯕꯁꯦ ꯂꯩꯗꯅ ꯒꯥꯔꯤꯁꯨ ꯌꯥꯎꯕꯤꯔꯝꯗ꯭ꯔꯕꯅꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯁꯤꯗ ꯑꯊꯨꯕ ꯃꯇꯝꯗ ꯒꯥꯔꯤꯁꯦ ꯁꯥꯕꯤꯔꯒ ꯍꯥꯏꯕꯗꯤ ꯀꯩꯊꯦꯜ ꯑꯃ ꯑꯣꯏꯔꯗꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯐꯝꯕꯗꯤ ꯈꯤꯇꯪ ꯃꯐꯝ ꯆꯥꯅ ꯐꯝꯃꯒ ꯄꯣꯠꯇꯨ ꯁꯤꯠꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯗꯅ ꯁꯤꯗꯤ ꯀꯔꯤꯃꯠꯇ ꯍꯥꯏꯗꯤ ꯀꯩꯊꯦꯜ ꯃꯥꯟꯗꯒ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯝꯕꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯐꯝꯃꯤꯕ ꯏꯃꯥ ꯏꯕꯦꯟꯁꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯆꯠꯅꯈ꯭ꯔꯦꯀꯣ ꯃꯣꯏ ꯑꯩꯈꯣꯏ ꯐꯝꯐꯝ ꯆꯥꯐꯝ ꯅꯥꯇꯩ ꯆꯥꯗꯕꯗꯒꯤ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯑꯃꯅꯤ ꯂꯝꯂꯣꯡ ꯀꯩꯊꯦꯜ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯁꯤꯒꯨꯝꯕ ꯃꯊꯛꯇ ꯇꯧꯕꯤꯔꯤꯕꯁꯦ ꯃꯑꯣꯡꯁꯦ ꯌꯥꯝ ꯇꯥꯗꯦ ꯑꯗꯨ ꯐꯝꯕꯗꯁꯨ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯤꯇꯪ ꯐꯖꯕ ꯁ꯭ꯇꯦꯞꯇ ꯁꯥꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯀꯩꯊꯦꯜꯒꯤ ꯃꯄꯨꯡ ꯑꯃꯨꯛ ꯍꯦꯟꯅ ꯐꯥꯒꯗꯕꯅꯤ ꯄꯣꯠ ꯌꯣꯟꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯑꯃꯅꯤ ꯍꯥꯏꯕ ꯃꯁꯤꯁꯤꯗ ꯄꯣꯠꯁꯤꯁꯨ ꯊꯝꯃꯦ ꯑꯗꯨꯒ ꯅꯣꯡꯃꯒꯤ ꯃꯇꯝ ꯃꯥꯡꯕꯅ ꯍꯦꯟꯖꯜꯂꯛꯑꯦ ꯄꯣꯠꯁꯨ ꯁꯤꯠꯂꯛꯇ꯭ꯔꯦ ꯊꯝꯐꯝꯁꯨ ꯅꯥꯇꯩ ꯆꯥꯗꯦ ꯎꯐꯨꯟ ꯋꯥꯏꯐꯨꯟ ꯃꯌꯥꯝ ꯅꯨꯡꯁꯤꯠ ꯃꯌꯥꯝ ꯁꯤꯠꯂꯕꯅꯤꯅ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩꯗꯤ ꯃꯁꯤ ꯇꯧꯕꯤꯅꯕ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯝꯇ ꯇꯧꯕꯤꯅꯤꯡꯉꯤ ꯑꯩ ꯁꯤꯃꯇꯪ ꯑꯩ ꯍꯥꯏꯖꯔꯒ ꯃꯇꯥꯡꯁꯦ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯤꯒꯤ ꯁꯪꯁꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯅꯃꯥ ꯑꯃꯅꯁꯨ ꯍꯥꯏꯕꯅꯦ ꯍꯟꯅ ꯔꯤ ꯇꯧꯔꯒ ꯍꯟꯖꯜꯂꯔꯣꯏ ꯆꯍꯤ 5 6ꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯕ ꯑꯩꯈꯣꯏꯅ ꯗ꯭ꯔꯣꯌꯤꯡ ꯌꯦꯛꯄ ꯃꯦꯞ ꯌꯧꯕ ꯑꯗꯨ ꯄꯨꯝꯅꯃꯛ ꯇꯣꯛꯊꯣꯛꯈ꯭ꯔꯒ ꯄꯨꯡꯁꯣꯏ ꯁꯣꯏꯕ ꯑꯣꯐꯤꯁ ꯑꯃ ꯁꯥꯕꯤꯔꯦ ꯑꯣꯐꯤꯁ ꯑꯁꯦ ꯁꯥꯕꯤꯕ ꯆꯪꯉꯛꯄꯗꯩꯗꯤ ꯃꯤꯁꯦ ꯄꯦꯟꯅꯗꯕꯗꯒꯤ ꯏꯔꯥꯡ ꯀ꯭ꯔꯥꯏꯝ ꯊꯣꯛꯇꯅꯗ ꯂꯩꯔꯦ ꯍꯧꯖꯤꯛ ꯐꯥꯎꯗ ꯏꯔꯥꯡ ꯍꯧꯖꯤꯛꯁꯨ ꯇꯧꯔꯤꯁꯤꯅꯤ ꯏꯔꯥꯡꯁꯤ ꯊꯥꯡ ꯍꯥꯏꯔꯨꯕꯒꯤ ꯑꯗꯒꯤ ꯁꯪꯁꯤ ꯐꯪꯉꯦ ꯃꯑꯣꯡ ꯇꯥꯗꯗꯅ ꯑꯍꯥꯟꯕꯗ 100ꯀ 70 80 ꯆꯟꯕꯅꯤ ꯑꯃꯨꯛ ꯍꯥꯏꯔꯦ ꯀꯣ ꯆꯪꯉꯛꯄ ꯃꯤꯅ 200 400 ꯀꯣ ꯃꯈꯥꯔꯣꯝꯗꯒ ꯍꯥꯏꯔꯨꯔꯗꯤ ꯌꯥꯝ ꯍꯦꯟꯈ꯭ꯔꯦ 700ꯀꯤ ꯃꯌꯥꯗ ꯎꯔꯩꯅꯤ ꯏꯆꯥ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃ ꯑꯅꯤ ꯂꯩꯉꯩꯁꯤꯅꯁꯨ ꯑꯗꯣ ꯄꯦꯟꯗꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯋꯥꯡꯈꯩ ꯀꯦꯟꯗ꯭ꯔꯒꯤ MLAꯗꯁꯨ ꯍꯥꯏꯖꯩ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLA ꯌꯥꯏꯃ ꯀꯣ ꯁꯨꯁꯤꯟꯗ꯭ꯔꯣ ꯍꯥꯏꯔꯤꯕꯁꯦ ꯑꯩꯒꯤꯗꯤ ꯌꯨꯝꯂꯣꯟꯅꯕꯅꯤ ꯁꯤꯗ ꯑꯩꯒꯤ ꯏꯃꯥꯒꯤ ꯌꯨꯝ ꯑꯁꯦꯡꯕꯁꯤ ꯑꯩꯒꯤ ꯐꯦꯛꯁꯤꯗꯅꯤ ꯏꯄꯥꯝꯁꯨ ꯁꯤꯗꯅꯤ ꯏꯄꯥꯝꯁꯨ RK ꯑꯣꯡꯕꯤ ꯃꯣꯂꯥ ꯀꯧꯏꯀꯣ ꯁꯤ ꯃꯇꯝ ꯁꯥꯡꯅ ꯗꯥꯛꯇꯔ ꯕꯤꯖꯣꯏꯅ ꯄꯨꯔꯤꯉꯩꯗꯒꯤ ꯑꯩꯅ ꯍꯥꯟꯅ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯛꯄ ꯍꯧꯖꯤꯛꯅ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯂꯩꯕ ꯏꯅꯥꯁꯤꯅ ꯑꯩꯅ ꯑꯍꯟ ꯃꯥꯒꯤ ꯍꯥꯏꯍꯜꯂꯨ ꯄꯔꯁꯤꯗꯤꯅꯦ ꯍꯥꯏ ꯑꯗꯣ ꯁꯤꯕꯨ ꯏꯆꯥꯁꯤꯡꯅ ꯑꯩꯈꯣꯏꯅ ꯄꯪꯍꯥꯏ ꯍꯥꯏꯖꯟꯕ ꯅꯠꯇꯦ ꯑꯣꯐꯤꯁ ꯑꯃꯒꯤ ꯃꯑꯣꯡꯗ ꯂꯩꯈ꯭ꯔꯦ ꯁꯤꯗꯤ ꯍꯦꯗ ꯑꯣꯐꯤꯁꯀꯨꯝꯕ ꯑꯔꯕꯥꯟ ꯕꯦꯡꯀꯨꯝꯕ ꯕꯦꯡꯀꯤ ꯃꯑꯣꯡꯗ ꯁ꯭ꯇꯦꯠ ꯕꯦꯡꯀꯨꯝꯕꯗ ꯂꯩꯒꯗꯕ ꯈꯨꯠꯁꯥꯅꯤ ꯁꯤꯗ ꯏꯃꯥ ꯏꯕꯦ ꯃꯌꯥꯝꯁꯦ ꯊꯥꯖꯟꯕꯗꯗꯤ ꯑꯃꯒ ꯑꯃꯒ ꯌꯦꯠꯅꯗꯅ ꯀ꯭ꯔꯥꯏꯝ ꯏꯔꯥꯡ ꯊꯣꯛꯇꯅ ꯈꯠꯅꯗꯅ ꯂꯩꯔꯦ ꯑꯗ ꯑꯩꯅ ꯈꯠꯅꯅꯨ ꯑꯣꯏꯅ ꯏꯃꯥꯗꯤꯅꯦ ꯈꯥꯝꯖꯟꯗꯅ ꯂꯩ ꯁꯨꯆꯤꯟꯗ꯭ꯔ ꯍꯣꯏꯗ ꯍꯥꯏꯖꯔꯨꯔꯒꯁꯨꯅꯦ ꯁꯦꯜ ꯂꯩꯇꯦꯅ ꯈꯨꯝꯃꯛꯏ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯅꯤ ꯑꯗ ꯑꯩꯈꯣꯏꯅ ꯇꯦꯝꯄꯔꯔꯤ ꯈꯔꯗꯤ ꯁꯥꯊꯕꯤꯌꯨ ꯁꯨꯃꯥꯏꯅ ꯗꯔꯤꯅ ꯁꯨꯛ ꯐꯖꯈ꯭ꯔꯕ ꯁꯪꯁꯤꯕꯨ
ꯗꯔꯤꯅ ꯈꯥ ꯋꯥꯡꯅ ꯄꯣꯛꯅꯨꯡ ꯆꯨꯕ ꯌꯥꯜꯂꯤꯁꯤ ꯎꯔꯦ ꯀꯣꯏ ꯆꯥ ꯅꯨꯄꯥ ꯏꯆꯥ ꯏꯕꯨꯡꯉꯣꯒ ꯏꯆꯥ ꯏꯕꯦꯝꯃꯒꯅ ꯁꯨꯃꯥꯏꯅ ꯊꯝꯕꯤꯕ ꯍꯧꯅꯗꯦ ꯁꯤꯗꯤ ꯑꯁꯥꯝꯗ ꯂꯩꯕ ꯀꯨꯂꯤꯒꯤꯗ ꯊꯝꯒꯗꯕ ꯖꯪꯒꯜꯗ ꯆꯥ ꯌꯣꯟꯐꯝꯗ ꯏꯃꯥꯗꯤ ꯚꯦꯇꯔꯤꯌꯥꯟꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯩꯈꯣꯏꯅ ꯎꯖꯕꯗ ꯑꯗꯨꯒꯨꯝꯕꯗ ꯂꯩꯒꯗꯕꯁꯤ ꯃꯥꯡꯍꯜꯂꯦ ꯁꯤꯒꯤ ꯃꯑꯣꯡ ꯐꯖꯕꯁꯨ ꯄꯨꯡꯃꯥꯡ ꯃꯥꯡꯉꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯁꯤ ꯄꯦꯟꯗ꯭ꯔꯦ ꯍꯥꯏꯅ ꯃꯈꯥꯗ ꯂꯩꯔꯤꯕ ꯇꯦꯝꯄꯔꯔꯤ ꯑꯃ ꯑꯁꯪꯕꯁꯤꯗꯤ ꯋꯥꯡꯈꯩꯒꯤ ꯁꯥꯔ ꯏꯔꯥꯕꯣꯠꯅ ꯑꯩꯈꯣꯏꯅ ꯗꯤꯃꯥꯟ ꯇꯧꯔ ꯁꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯅꯧꯕ ꯍꯥꯏꯕꯁꯦ ꯐꯝꯅꯤꯡꯕꯅꯤꯅ ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯏꯆꯥꯎꯒ ꯃꯥꯌꯣꯛꯅꯕꯗꯒꯤ ꯃꯥꯏꯀꯩ ꯁꯂꯥꯏ ꯆꯦꯟꯅꯕꯗꯤ ꯆꯦꯟꯁꯤꯟꯈꯤꯕꯅꯦ ꯏꯃꯥꯅ ꯍꯥꯏꯗꯣ ꯑꯃꯅ ꯔꯤ ꯇꯧꯋꯦ ꯍꯥꯏꯅꯤꯀꯣ ꯆꯦꯟꯁꯤꯟꯈꯤꯕꯅꯤꯀꯣ ꯑꯗꯨꯒꯤ ꯆꯥꯟꯁꯇꯣ ꯍꯧꯖꯤꯛꯁꯨ ꯁꯦꯝꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯇꯦꯝꯄꯔꯔꯤꯁꯦ ꯈꯔ ꯍꯥꯞꯄꯤꯌꯨ ꯍꯥꯏꯕꯗ ꯌꯥꯏꯃ ꯈꯪꯗꯦ ꯃꯤꯅꯤꯁꯇꯔ ꯋꯥꯅꯕ ꯃꯇꯝꯅꯤꯅꯕ ꯄꯣꯠ ꯂꯩꯕ ꯏꯔꯥꯛ ꯂꯥꯛꯇꯕꯅꯤꯅ ꯍꯣꯏ ꯈꯔ ꯅꯣꯡꯃꯗ 1,000 ꯁꯤꯠꯄꯁꯨ ꯌꯥꯎꯏ 100-150 ꯁꯤꯠꯂ ꯇꯣꯛꯄꯁꯨ ꯌꯥꯎꯏ ꯈꯨꯂꯪ ꯉꯥꯡ ꯀꯧꯗꯕꯐꯥꯎ ꯌꯥꯎꯏ ꯕꯦꯝꯃ ꯑꯩꯈꯣꯏꯒꯤ ꯖꯨꯂꯥꯏꯒꯤ ꯇꯥꯡ 3ꯗ ꯁꯪꯒꯥꯈꯤꯕ ꯀꯩꯊꯦꯜꯁꯦ ꯌꯦꯡꯉꯣ ꯃꯊꯛꯇ ꯁꯤꯗꯩꯗ ꯇꯤꯄꯥꯟ ꯈꯜꯂꯤꯕꯁꯤ ꯂꯣꯏꯅꯃꯛ ꯁꯤꯗꯩꯗ ꯅꯣꯡ ꯖꯣꯔꯣ 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 ꯂꯣꯏ ꯌꯨꯔꯦꯀꯣ ꯑꯩꯈꯣꯏꯁꯦ ꯀꯔꯤꯝ ꯅꯨꯡꯉꯥꯏꯕ ꯈꯪꯗꯦ ꯑꯗꯒꯤ ꯑꯁꯩꯁꯦ ꯗ꯭ꯔꯦꯟꯁꯤꯗ ꯀꯥꯈꯠꯐꯝ ꯃꯣꯏꯅ ꯑꯝꯇ ꯁꯦꯝꯕꯤꯔꯝꯗ꯭ꯔꯕꯅꯤꯅ ꯃꯤ ꯄꯨꯊꯕ ꯌꯥꯎ ꯌꯩꯁꯟꯕ ꯌꯥꯎ ꯂꯣꯏ ꯇꯧꯔꯦ ꯀꯥꯜꯂꯒ ꯄꯣꯠ ꯆꯩꯁꯨ ꯂꯩꯅꯤꯡꯕꯁꯦ ꯐꯥꯎꯗ꯭ꯔꯦ ꯑꯗꯩ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯃꯤꯁꯤꯡꯁꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯅꯤꯡꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯆꯪꯐꯝ ꯈꯣꯠꯐꯝ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯁꯦꯝꯗ꯭ꯔꯕꯅꯤꯅ ꯄꯣꯠꯇꯨꯁꯨ ꯁꯤꯠꯇ꯭ꯔꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯋꯥꯔꯦ ꯍꯧꯖꯤꯛꯁꯤꯗ ꯀꯩꯊꯦꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯑꯣꯡ ꯃꯔꯤꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯑꯗꯣ ꯁꯔꯀꯥꯔꯅꯅꯦ ꯐꯖꯅ ꯑꯊꯨꯕ ꯃꯇꯝꯗ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯗꯤ ꯃꯤꯁꯦ ꯑꯃꯒ ꯃꯥꯟꯅꯗꯕꯅꯤꯅ ꯉꯥꯡꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯉꯥꯡꯅꯩꯗꯅꯀꯣ ꯑꯗ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯅꯔꯕꯅꯤꯅꯅꯦ ꯍꯧꯖꯤꯛ ꯀꯩꯊꯦꯜꯁꯦ ꯃꯈꯥꯗꯥꯡ ꯑꯣꯟꯕꯗꯣ ꯑꯣꯜꯂꯦꯕ ꯑꯗꯨꯅ ꯃꯈꯥꯗꯥꯡ ꯑꯣꯟꯗꯅꯕ ꯅꯤꯌꯣꯝ ꯆꯨꯝꯅ ꯊꯕꯛ ꯇꯧꯍꯟꯕꯗꯣ ꯄꯥꯝꯃꯦ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯄꯣꯠ ꯀꯌꯥꯝ ꯌꯣꯜꯂꯒꯦ ꯃꯃꯥ ꯑꯩꯒꯤ ꯉꯁꯤ ꯂꯨꯄꯥ 50ꯗꯤ ꯌꯣꯜꯂꯦ ꯂꯨꯄꯥ 50ꯗꯤ ꯍꯥꯏꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯨꯄꯥ 50ꯗꯪ ꯈꯛ ꯉꯥꯏꯔꯤꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯃꯉꯥꯏꯔꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯕꯗꯤ ꯀꯩꯊꯦꯜ ꯁꯪꯁꯤꯗ ꯑꯩꯈꯣꯏ ꯃꯅꯨꯡ ꯆꯪꯕꯁꯨ ꯐꯪꯗ꯭ꯔꯦ ꯑꯗꯒꯤ ꯇꯝꯕꯨꯁꯤꯗ ꯈꯜꯂꯕꯅꯤꯅ ꯅꯣꯡꯉꯥꯟꯗꯪ ꯇꯧ ꯁꯥꯗ ꯑꯗꯨꯝ ꯂꯩꯔꯦ ꯁꯥꯕꯗ ꯍꯦꯟꯅ ꯃꯊꯥꯁꯨ ꯁꯥꯔꯦ ꯄꯣꯠꯇꯨ ꯁꯤꯠꯇꯕꯅꯤꯅ ꯌꯨꯝꯒꯤ ꯂꯩꯇ ꯂꯥꯏꯔ ꯃꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯑꯗꯩ ꯑꯃꯗ ꯍꯥꯏꯔꯨꯔꯁꯨ ꯇꯥꯕꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯈꯥꯗꯦꯟ ꯁꯪꯁꯤꯒ ꯅꯥꯇꯩ ꯆꯥꯗ꯭ꯔꯕꯅꯤꯅꯕ ꯍꯧꯖꯤꯛꯇꯤ ꯌꯣꯟꯕꯁꯨ ꯑꯗꯩ ꯅꯨꯡꯁꯥ ꯑꯃꯨꯛ ꯁꯥ ꯅꯣꯡ ꯆꯨ ꯐꯕꯝ ꯆꯥꯕꯝ ꯈꯪꯗꯦ ꯍꯧꯖꯤꯛ ꯄꯣꯠ ꯌꯥꯝ ꯁꯤꯠꯇꯦ ꯉꯁꯤꯒꯤ ꯈꯔꯗꯤ ꯌꯣꯜ ꯑꯗꯣ ꯃꯃꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯔꯝꯃꯣ ꯃꯃꯥ ꯑꯩꯒꯤ ꯃꯤꯡꯁꯦ ꯅꯨꯡꯁꯤ ꯀꯧꯏ ꯂꯩꯐꯝꯅꯅꯦ ꯈꯨꯔꯥꯏ ꯊꯧꯗꯥꯝ ꯂꯩꯀꯥꯏ ꯑꯗꯨꯗꯤ ꯅꯛꯇꯤ ꯅꯛꯑꯦꯀꯣ ꯂꯥꯏꯟꯊꯧ ꯑꯋꯥꯡꯕꯒꯤ ꯃꯃꯥꯡꯗ ꯑꯗꯣ ꯃꯃꯥ ꯁꯤꯒꯤ ꯀꯩꯊꯦꯜꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯤꯇꯪ ꯇꯝꯕꯤꯌꯨ ꯃꯃꯥ ꯁꯤ ꯀꯩꯊꯦꯜꯁꯦ ꯁꯤ ꯍꯦꯛ ꯈꯣꯡꯖꯤꯜꯂꯛꯄꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯅ ꯁꯔꯀꯥꯔ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯕ ꯂꯩꯕꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯗ ꯑꯩꯈꯣꯏ ꯂꯝꯃꯣꯡ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯒꯤ ꯑꯣꯏꯕ ꯇꯔꯞꯇꯒꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ ꯑꯩꯁꯦ ꯀꯥꯔꯠ ꯄꯥꯏꯕꯅꯦ ꯀꯥꯔꯠ ꯄꯥꯏꯔꯁꯨ ꯏꯁꯥꯒꯤ ꯁꯤꯠ ꯐꯪꯗꯦ ꯍꯣꯡꯖꯤꯜꯂꯀꯥꯟꯗ ꯑꯗꯣ ꯀꯥꯔꯠ ꯄꯥꯏꯕ ꯃꯌꯥꯝ ꯂꯩ ꯐꯪꯗꯕ ꯃꯣꯏ ꯃꯌꯥꯝꯁꯨ ꯐꯪꯍꯟꯕꯤꯌꯨ ꯑꯩꯈꯣꯏ ꯑꯩꯈꯣꯏ ꯐꯪꯖꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯁꯔꯀꯥꯔ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯁꯤꯅꯁꯨ ꯃꯇꯦꯡ ꯄꯥꯡꯉꯒ ꯈꯔ ꯑꯩꯈꯣꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯈꯪꯕꯤꯌꯨ ꯑꯩꯁꯦ ꯌꯥꯝ ꯁꯥꯕꯅꯤꯅ ꯄꯨꯡ ꯑꯌꯨꯛ ꯉꯁꯥꯏ ꯄꯨꯡ 9 ꯑꯗꯥꯏ ꯉꯥꯏꯍꯥꯛ ꯊꯣꯛꯑꯒ ꯌꯨꯝ ꯆꯪꯉꯣ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯁꯦ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑ ꯌꯣꯟꯕ ꯍꯥꯏꯁꯦ ꯄꯩꯁా ꯌꯥꯝ ꯌꯣꯟꯕ ꯉꯝꯗꯦ ꯁꯤꯅ ꯀꯩꯁꯨ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯂꯩꯇꯦ ꯑꯗꯨꯅ ꯅꯣꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯗ ꯑꯣꯏꯅ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯂꯝꯃꯣꯡ ꯕꯖꯥꯔꯒꯤ ꯀꯩꯊꯦꯜꯒꯤ ꯄꯣꯠꯐꯝꯁꯤꯡꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯇꯦꯝꯄꯔꯔꯤ ꯃꯥꯔꯀꯦꯠ ꯂꯝꯂꯣꯡ ꯀꯩꯊꯦꯜꯁꯤ ꯐꯝꯐꯝ ꯀꯣꯟꯅꯗ ꯅꯨꯡꯇꯤꯒꯤꯅꯤ ꯈꯟꯅꯔꯤꯁꯦ ꯃꯌꯥꯝꯁꯦ ꯂꯥꯟ ꯊꯣꯛꯅꯔꯤꯁꯦ ꯑꯗꯒꯤ ꯀ꯭ꯋꯥꯏꯌꯣꯟꯕꯝ ꯃꯄꯥꯁꯨ ꯂꯝꯕꯤ ꯂꯩꯇꯕꯅꯤꯅ ꯃꯤ ꯆꯪꯉꯛꯐꯝ ꯂꯩꯇꯦ ꯄꯣꯠ ꯁꯤꯠꯇꯦ ꯅꯣꯡ ꯇꯥꯔꯦ ꯁꯤ ꯌꯨꯏ ꯑꯗꯣ ꯁꯔꯀꯥꯔꯅ ꯁꯤ ꯇꯦꯝꯄꯔꯔꯤ ꯃꯥꯔꯀꯦꯠꯁꯦ ꯁꯥꯕꯤꯅꯦꯅ ꯍꯥꯏ ꯁꯨꯡꯁꯥ ꯁꯥꯕꯤꯗꯦ ꯐꯅ ꯀꯨꯏꯅ ꯑꯩꯈꯣꯏ ꯀꯩꯊꯦꯜꯁꯦ ꯆꯪꯗꯉꯩ ꯂꯩꯕꯅꯦꯕ ꯇꯦꯝꯄꯔꯔꯤ ꯁꯥꯗ꯭ꯔꯤꯉꯩ ꯆꯪꯉꯣꯏꯅ ꯑꯗꯣ ꯃꯌꯥꯝꯅ ꯈꯔ ꯑꯃ ꯆꯪꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏꯅ ꯃꯌꯥꯝ ꯑꯦꯛꯁꯟ ꯃꯌꯥꯝ ꯍꯥꯏꯔꯛꯑꯦꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯆꯪꯉꯤꯅꯦꯕ ꯅꯝꯕꯨꯁꯦ ꯑꯩꯈꯣꯏꯅ ꯈꯟꯊꯔ ꯀꯣꯟꯅ ꯆꯪꯉꯤꯅꯦꯕ ꯑꯗꯣ ꯑꯩꯅ ꯁꯔꯀꯥꯔꯗ ꯍꯥꯏꯖꯅꯤꯡꯉꯤ ꯇꯦꯝꯄꯔꯔꯤ ꯃꯥꯔꯀꯦꯠꯁꯦ ꯈꯔ ꯊꯨꯅ ꯁꯥꯕꯤꯌꯨ ꯏꯃꯥꯁꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯤꯗꯤ ꯌꯥꯝ ꯐꯖꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯅ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯥ ꯂꯣꯏꯔꯦ ꯂꯥꯏꯅꯥ ꯂꯣꯏꯔꯒ ꯑꯃꯨꯛ ꯂꯥꯟ ꯂꯩꯔꯦ ꯂꯥꯟ ꯂꯣꯏꯔꯒ ꯑꯃꯨꯛ ꯏꯁꯤꯡ ꯆꯥꯎꯈꯤꯕꯁꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯤꯁꯤꯡꯁꯦ ꯄꯩꯁꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯇ꯭ꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯪꯉꯦ ꯍꯥꯏꯇꯥꯔꯦ ꯄꯣꯠ ꯌꯣꯟꯕꯗ ꯑꯗꯨꯝ ꯈꯪꯉꯦꯕꯀꯣ ꯑꯗꯨꯅ ꯄꯣꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯤꯠꯇꯦ ꯌꯥꯝ ꯋꯥꯅꯗꯤ ꯍꯤꯡꯉꯦ ꯑꯩꯈꯣꯏꯁꯦ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯦ ꯈꯤꯇꯪ ꯐꯪꯕꯁꯤꯅꯅꯦ ꯌꯥꯝ ꯋꯥꯅ ꯇꯩꯔꯒ ꯍꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯃꯥ ꯁꯤꯗ ꯂꯥꯛꯄꯁꯦ ꯄꯨꯡ ꯀꯌꯥ ꯁ꯭ꯋꯥꯏꯗꯒꯤ ꯂꯥꯛꯀꯦ ꯄꯨꯡꯅꯦ ꯀꯩꯅꯣ ꯑꯗꯥꯏꯗꯒꯤ ꯄꯨꯡ 5 ꯑꯗꯥꯏꯗꯒꯤ ꯂꯥꯛꯑꯦ
ꯍꯟꯕꯗꯤ ꯍꯟꯕꯗꯤ ꯄꯨꯡ 8:30 ꯑꯗꯥꯏꯗ ꯍꯜꯂꯦ ꯑꯗꯨꯝ ꯃꯁꯤꯒꯤ ꯀꯩꯊꯦꯜꯁꯤꯗꯀꯣ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯥꯎꯗꯝ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯃꯃꯥ ꯀꯩꯊꯦꯜꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯁꯤ ꯁꯥꯕꯅꯦꯅ ꯁꯥꯕꯤꯔꯁꯤ ꯍꯣꯡꯖꯜꯂꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯉꯁꯤ ꯃꯇꯥꯏꯁꯤꯗ ꯀꯌꯥ ꯅꯨꯡꯉꯥꯏꯇꯅ ꯐꯝꯃꯦ ꯑꯗꯒꯤ ꯁꯤ ꯇꯦꯝꯄꯔꯔꯤ ꯁꯥꯕꯤꯅꯤ ꯍꯥꯏꯁꯨ ꯁꯥꯕꯤꯗꯦ ꯑꯊꯨꯕ ꯃꯇꯝꯗ ꯁꯤ ꯁꯔꯀꯥꯔꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒꯀꯣ ꯁꯥꯍꯟꯅꯤꯡꯉꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤ ꯏꯔꯦꯟꯖꯅ ꯐꯝꯕ ꯌꯥꯔꯦꯗꯅ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯅꯣꯡꯕꯨ ꯆꯨꯕꯣꯠꯇꯨ ꯈꯜꯂꯦꯕ ꯁꯦꯒꯥꯏꯕꯒꯥꯁꯦ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦꯕ ꯅꯣꯡ ꯆꯨꯔꯀꯥꯟꯗ ꯏꯁꯤꯡ ꯆꯦꯟꯊꯔꯛꯇꯅ ꯇꯧꯋꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯅ ꯁꯤꯁꯦ ꯀꯩꯅꯣ ꯌꯦꯡꯁꯤꯜꯍꯟꯅꯤꯡꯉꯦ ꯀꯩꯊꯦꯜ ꯁꯪꯁꯦ ꯁꯪꯒꯥꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯀꯥꯔꯠꯇꯣ ꯄꯥꯏꯔꯤꯕꯅꯤꯅ ꯀꯩꯊꯦꯜ ꯐꯝꯒꯦꯅ ꯊꯣꯛꯂꯛꯄꯅꯦ ꯑꯗꯣ ꯑꯩꯒꯤ ꯁꯤꯌꯥꯔꯗꯤ ꯃꯊꯛꯇ ꯐꯪꯉꯦ ꯑꯗꯨꯕꯨ ꯃꯊꯛꯁꯤꯗꯤ ꯐꯝꯕꯥꯛꯁꯦ ꯐꯖꯅ ꯁꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯐꯝꯕꯗ ꯅꯥꯇꯩ ꯆꯥꯗꯕ ꯃꯤ ꯄꯣꯠ ꯂꯩꯕ ꯀꯥꯔꯛꯇꯕ ꯑꯗꯨꯅ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯐꯝꯃꯤꯕ ꯃꯐꯝꯁꯦ ꯃꯤ ꯑꯃꯒꯤꯅꯦꯕ ꯃꯥꯁꯨ ꯄꯣꯠ ꯁꯤꯠꯇꯕꯗꯒꯤ ꯊꯣꯛꯂꯛꯇꯕꯗꯒꯤ ꯃꯈꯥꯗꯩ ꯀꯨꯝꯊꯔꯁꯤꯗ ꯌꯣꯟꯕ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯁꯔꯀꯥꯔꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯝꯂꯣꯡ ꯕꯖꯥꯔꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯊꯣꯛꯂꯛꯏꯁꯦ ꯏꯃꯨꯡ ꯃꯅꯨꯡ ꯏꯆꯥ ꯏꯁꯨ ꯊꯥꯛꯄ ꯉꯝꯅꯕ ꯊꯣꯛꯂꯛꯏꯅꯦꯕ ꯑꯗꯨꯅ ꯁꯤꯗꯩꯗ ꯃꯔꯤ ꯂꯩꯅꯕ ꯁꯔꯀꯥꯔꯁꯤꯅ ꯈꯪꯗꯦ ꯑꯣꯊꯣꯔꯤꯇꯤꯅ ꯈꯪꯗꯦ ꯂꯩꯗꯅ ꯌꯦꯡꯁꯤꯟꯕꯤꯔꯒ ꯂꯝꯂꯣꯡ ꯀꯩꯊꯦꯜꯁꯦ ꯐꯖꯕ ꯅꯤꯌꯣꯝꯗ ꯁꯦꯝꯕꯤꯌꯨ ꯃꯑꯣꯡ ꯇꯥꯅ ꯐꯝꯍꯟꯕꯤꯌꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯤꯗꯩꯗ ꯏꯃꯥ ꯏꯕꯦꯟ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯩꯊꯦꯜꯁꯦ ꯊꯣꯛꯂꯛꯏꯕꯅꯦꯕ ꯑꯗꯣ ꯃꯑꯣꯡ ꯇꯥꯅ ꯁꯤꯃꯨꯛꯇꯗꯤ ꯁꯦꯝꯕꯤꯌꯨ ꯁꯤ ꯍꯥꯏꯖꯒꯦ ꯀꯩꯊꯦꯜꯁꯦ ꯀꯩꯊꯦꯜ ꯑꯣꯏꯅ ꯐꯖꯅ ꯇꯧꯕꯤꯔꯝꯃꯗꯤ ꯐꯒꯗꯕ ꯌꯨꯝꯒꯤ ꯇꯥꯏꯞꯇ ꯇꯧꯔꯕꯅꯤ나 ꯀꯩꯊꯦꯜꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯃꯤꯁꯦ ꯂꯣꯏ ꯃꯤꯅ ꯌꯥꯝꯃꯛꯄꯅꯤꯅ ꯃꯤ ꯌꯥꯝꯕꯒꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯃꯤ ꯌꯥꯝꯃꯛꯄꯅꯤꯅ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯣꯠꯐꯝꯁꯤꯁꯨ ꯈꯔ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯇꯕ ꯃꯔꯝꯅ ꯑꯩꯈꯣꯏꯁꯦ ꯑꯃꯗ ꯑꯃꯨꯛ ꯑꯣꯟꯅ ꯄꯣꯠꯇꯣ ꯁꯤꯠꯇꯕꯒꯤ ꯆꯥꯡꯒ ꯍꯦꯟꯒꯠꯂꯛꯄꯒ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛꯁꯨ ꯃꯗꯨ ꯈꯠꯅꯕ ꯆꯩꯅꯕꯁꯨ ꯍꯥꯏꯕꯗꯤ ꯃꯤꯟꯁꯇꯤ ꯈꯠꯅꯕ ꯆꯩꯅꯕꯗꯤ ꯊꯣꯛꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯉꯥꯏꯗ ꯄꯣꯠꯇꯣ ꯐꯝꯗ꯭ꯔꯕꯅꯤ ꯑꯁꯣꯝꯗ ꯁꯤꯠꯀꯗ꯭ꯔꯥ ꯍꯥꯏꯅ ꯊꯥꯡ ꯌꯣꯟꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯀꯩꯊꯦꯜꯁꯤꯅ ꯃꯇꯤꯛ ꯆꯥꯗꯕ ꯑꯃ ꯑꯣꯏꯕ ꯃꯔꯝꯅ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛ ꯇꯧꯅꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯀꯩꯊꯦꯜꯁꯤꯅ ꯈꯤꯇꯪ ꯆꯥꯎꯔꯝꯃꯗꯤ ꯑꯩꯈꯣꯏꯁꯦ ꯀꯩꯊꯦꯜ ꯐꯝꯃꯤꯕ ꯑꯩꯈꯣꯏ ꯏꯃꯥ ꯑꯩꯈꯣꯏꯁꯦ ꯏꯆꯥ ꯌꯣꯛꯀꯅꯤ ꯊꯣꯛꯂꯛꯏꯕ ꯑꯩꯈꯣꯏꯅꯤ ꯑꯗꯨꯅ ꯏꯆꯥꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯏꯕ ꯑꯩꯈꯣꯏꯁꯦ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯤꯕ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄꯣꯠꯁꯦ ꯁꯤꯠꯇꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠꯐꯝꯁꯤꯅ ꯅꯥꯇꯩ ꯆꯥꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯑꯋꯥꯕ ꯃꯊꯛꯇ ꯑꯋꯥꯕꯁꯨ ꯑꯃꯨꯛ ꯅꯜꯂꯤꯕꯅꯤꯗꯣ ꯑꯗꯨꯅꯅꯦ ꯃꯃꯥ ꯍꯣꯏꯅ ꯍꯥꯏꯒꯗꯕ ꯍꯥꯏꯕꯕꯨ ꯀꯩꯊꯦꯜꯁꯤ ꯃꯇꯤꯛ ꯆꯥꯅ ꯇꯧꯕꯤꯕ ꯃꯁꯤ ꯈꯛꯇꯪ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯍꯥꯏꯔꯦ ꯑꯩ ꯃꯇꯥꯡꯁꯤ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯏꯃꯤꯡ ꯆꯥꯟꯇꯝ ꯀꯣꯄꯤ ꯀꯧꯏ ꯑꯩꯒꯤ ꯂꯩꯐꯝꯅ ꯈꯣꯔꯥꯏ ꯄꯨꯊꯤꯕ ꯂꯩꯀꯥꯏ ꯀꯣ ꯑꯗꯨꯕꯨ ꯂꯩꯃꯟꯗꯕꯗꯒꯤ ꯁꯤꯒꯤ ꯊꯕꯛꯁꯤ ꯇꯧꯕꯅꯤ ꯂꯣꯏꯔꯦ ꯂꯥꯛꯄꯗꯤꯅꯦ ꯑꯩꯁꯦ ꯈꯣꯔꯥꯏ ꯄꯨꯊꯤꯕ ꯂꯩꯀꯥꯏꯗꯅꯤꯀꯣ ꯏꯅꯛꯅꯩ ꯑꯩꯈꯣꯏꯅ ꯕꯖꯥꯔ ꯆꯠꯄꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯒꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯄꯨꯡ 2:30 ꯑꯩꯈꯣꯏ ꯕꯖꯥꯔꯗ ꯂꯩꯔꯦ ꯕꯖꯥꯔꯗꯩ ꯄꯣꯠ ꯇꯦꯛꯑꯒ ꯑꯩꯈꯣꯏꯅ ꯂꯥꯛꯄꯁꯤ ꯁꯤꯗ ꯄꯨꯡ 4 ꯅꯪꯅꯕ ꯑꯩꯈꯣꯏ ꯊꯥꯏ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯆꯪꯕꯗꯤ ꯄꯨꯡ 9:30 ꯀꯝꯄꯜꯁꯔꯤ ꯑꯗꯨꯗꯤ ꯁꯤꯌꯣꯔ ꯊꯦꯡꯛ ꯌꯨ ꯑꯗꯨꯒꯤ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯀꯣ ꯁꯤꯠꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯁꯥꯎꯒꯅꯤ ꯁꯤꯠꯂꯤ ꯑꯗꯣ ꯇꯧꯕꯇꯕꯨ ꯅꯣꯡꯃꯒꯤ ꯁꯤꯠꯂꯦ ꯍꯥꯏꯕꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯅꯣꯡꯃ ꯑꯃꯅ ꯈꯪꯁꯤꯠ ꯁꯤꯠꯀꯅꯤ ꯅꯣꯡꯃ ꯑꯃꯅ ꯌꯥꯝꯅ ꯁꯤꯠꯇ ꯑꯗꯣ ꯅꯣꯡꯃꯒꯤ ꯑꯦꯚꯔꯦꯖꯇ ꯂꯨꯄꯥ 500-400 ꯂꯦꯝꯃꯗꯤ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯤ ꯃꯇꯝ ꯆꯥꯔꯕꯣ ꯆꯥꯔꯦ ꯅꯪ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯀꯩ ꯍꯥꯏꯕꯅꯣ ꯍꯥꯏꯔꯣ ꯇꯥꯗꯤꯌꯦ ꯆꯤꯆꯦ ꯆꯤꯆꯦ ꯀꯧꯋꯦ ꯅꯪ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ ꯁ꯭ꯀꯨꯜ ꯇꯝꯃꯕꯣ ꯇꯝꯃꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ ꯑꯗꯨꯗꯤ ꯀꯟꯅ ꯍꯥꯏꯌꯨꯅꯦ ꯀꯩꯅꯣꯅ ꯀꯥꯔꯦ ꯅꯪ ꯀꯅꯥꯒ ꯂꯩꯔꯤꯅꯣ ꯅꯪ ꯁꯤꯗ ꯀꯅꯥꯒ ꯂꯩꯔꯤꯅꯣ ꯕꯦꯝꯃ ꯕꯨꯕꯣꯛꯀ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏ ꯁꯦ ꯄꯣꯠ ꯌꯣꯟꯗꯅ ꯁꯤꯠꯇꯗꯅ ꯏꯕꯦꯝꯃ ꯂꯣꯏꯁꯤꯟꯕ ꯍꯣꯠꯅꯔꯤꯁꯤꯅꯦ ꯃꯤꯅꯦꯕ ꯄꯣꯠ ꯌꯣꯟꯕꯩ ꯅꯤꯌꯣꯝ ꯅꯤꯇꯤꯒ ꯑꯝꯇ ꯍꯩꯇꯦ ꯑꯗꯨꯒꯤꯗꯤ ꯁꯤꯠꯇꯗꯅ ꯂꯣꯏꯁꯤꯜꯂꯤ ꯃꯌꯥꯝꯁꯦ ꯍꯥꯞꯆꯜꯂꯤ ꯃꯃꯥ ꯌꯥꯝ ꯁꯤꯠꯄꯤꯕꯁꯨ ꯑꯣꯏꯌꯣ ꯑꯗꯨꯒ ꯃꯃꯥꯕꯨ ꯃꯃꯥ ꯌꯥꯝ ꯁꯤꯠꯄꯁꯨ ꯑꯣꯏꯌꯣ ꯀꯩꯊꯦꯜꯁꯤꯒꯤ ꯁꯨꯝ ꯊꯣꯛꯂꯛꯄꯒꯤꯗꯤ ꯑꯩꯈꯣꯏꯗꯤ ꯍꯣꯡꯖꯟꯅ ꯉꯥꯏꯕꯅꯤꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯄꯣꯠ ꯁꯤꯠꯇ꯭ꯔꯒꯁꯨ ꯃꯌꯥꯝ ꯄꯨꯟꯕꯒꯤ ꯀꯣ ꯑꯗꯨ ꯃꯉꯥꯏꯔꯦ ꯃꯃꯥ ꯀꯩ ꯌꯣꯜꯂꯤꯅꯣ ꯌꯣꯜꯂꯤ ꯏꯃꯥꯒꯤꯁꯦ ꯊꯨꯝ ꯌꯣꯜꯂꯤ ꯙꯨꯞ ꯌꯣꯜꯂꯤ ꯀꯦꯟꯗꯜ ꯌꯣꯜꯂꯤ ꯕꯣꯔꯤ ꯌꯣꯜꯂꯤ ꯀꯔꯤ ꯂꯣꯏꯅ ꯈꯔ ꯌꯣꯜꯂꯤ ꯑꯗꯨꯒ ꯏꯟꯁꯨ ꯌꯣꯜꯂꯤ ꯃꯃꯥ ꯄꯣꯠꯇꯤ ꯑꯗꯨꯝ ꯁꯤꯠꯄ꯭ꯔꯣ ꯄꯣꯠꯇꯤ ꯀꯩꯊꯦꯜ ꯑꯅꯧꯕ ꯍꯣꯡꯖꯤꯟꯕꯒꯤ ꯈꯨꯂꯥꯡꯒꯥꯡ ꯀꯧꯅꯗ꯭ꯔꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯀꯩꯊꯦꯜ ꯍꯣꯇꯦꯜ ꯐꯝꯃꯤꯁꯦ
ꯃꯃꯥ ꯉꯁꯤꯒꯤ ꯀꯌꯥꯃꯨꯛ ꯁꯤꯠꯂꯒꯦ 3,000ꯃꯨꯛ ꯁꯤꯠꯂꯦ ꯅꯨꯡꯉꯥꯏꯁꯤꯗ ꯊꯣꯛꯂꯛꯑꯒꯅꯦ ꯄꯣꯊꯥꯔꯤ ꯌꯨꯝꯗ ꯂꯩꯔꯗꯤ ꯀꯣꯛ ꯁꯥꯏ ꯃꯃꯥ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯦ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯆꯕꯅꯦꯕꯀꯣ RK Ongbi Dhanabati Lamlong Khaiten Phambi Apunba Nupi Lokina President Laiphamna Lareng Mam Laikai Hangang Kendra Sidagini Ado Hujiksi Akoigi Hujuzi Kachengi Oiba Wasida Akaradum Hajarakeva Akoigi Kachensi Hujuzi in a Pami Mapam Kachense Handaki July Gitang Ahum the Sangbane Sabadi 2017 Dagi Sagiba 17 days Sabaduna Akoina Sariba Maong Pin the Badagi Koisahi Taripan Sangdana Lere Adobo Akoi Matam Sina Sang the Bayada Dana Koisanga Hadi Asomda temporary set of Pambayada Yaratabadagi Ising Jar Pandagi Ising Saudo Ado that temporary set Manums the Ising Turelo in a sea and then a lady Patahdi Mayam Lakwina Koisi Katian Sangi da Koisang Basi Yagiroi Koi Matic Sada Bacatella Moy having a Koisang of Tabaneva Matic Sada Bacatella Moy have a day Akogi Katianji Ahamada set Leramasi Amanba 2016 you have a door Ado the Katianji Kagi Vaneva 16 you have a Katian Kaikraba Matung say the Koisi Mapanda Sorokta the Koisai side and Lebedagi Akogi Onever MLA 1K Kendagi Sarirabona temporary Selama Sabire Kuragi Sarsu Syndrome MLA or Nimatamda temporary Sabiraga with Pangi Vaneva Pamba the day you have a gimatung the gas on the Hongo and Pamatung the DC Sabire Sabasita Han 420 lemba sitse sumna kaki lambi kak pana maram oiraga lambi kakane haidana sumna kaki mi marphu kak chanba kachela ma sabireba laibadi akogi mi samri gi mathakta laiba jaga ne hoje akoi lamnong kache laidana chauba kache akogi thaina gi puari ga samnaba kache ne akoi kache je akoi lamnong kache haibase mayam kache ga sumana deba manipur gi mafam punamakta akogi phau yonbam leite ba kache lamnong kache da phau yonbam ne ba phau tai ba mai ko Lamnong Katian the Gi, Pau type of Lagani, Sing type of Lagani, Sauroba Kwarman Bazaar, Hosi Kwai Bazaar share, Pau type of Lateva. Aduna, Kurai Lamnong the Gi Pogi Maman Lepaga, Manipur Pumbagi Pogi Maman Oeva. Aduna Kurai Lamnong the Pogi Maman Hambalaka neva. Aduna, seeing Gimatam the Su, now I Kogi land, I am Sanki the Sing Tang by Kargia. Kurai Maki the Yam Horaga, seeing is I am a Togieva. Aduna. Wari samna kwa koi lamnong kai thiene ba sigumba kai thien si kai thien si aham da in ko pa me tin na ko pe da gi de sa haira ka sare yo har ha ba 2016 gi do adu da pungai kai khare ba matung da gi akoi na ngasi phang da 16 da gi na phamak da du na handa ki 24 gi 2024 gi July gi tang ahum da ne ko changai si July gi tang ahum hogu besi dai da aduna Akoi Hojiksu, Hami Bakatense, Akoi Apian Bakaten Nateva. Madam D, me Samni like the Potami Marpu the sang by say, Kanasana me ama Tolakane, which sang Jatavaneva. Adu was sung by Yana with the Makta Quena, on ever minister Sarsu Sindro, the Mati Kogi Matatavak Sekating, Matayam, Viva Minister, Maneva Madi, Mabu de Queniam Tagaseva, Akoi Wali Kolipunamo, Sarsu Sindro and Lunta Viva. That was Madam Namangon the Pakata, Tate, Temperation, Marie Dang Sabiuna. Adumana Yantuna Sarani Sango had a sange. Sanga candidate who's a quaintly say, young views on the Dambuna Caliban Mayamse. Some the Sudambuna Kale, some the Sudambuna Kale. Ade Matatan the Picatilam Suleva. Asina Pambam just have on the ground says a Pida Targa Pam later. They give Mayam Sicatians, a cunning man and a psyche, card holder Mayam door, Loina Lae, a pie Vasula, a pie the Vasula. But the son of one of the Akoi committee, our whatever. Adubu, Akoi Pam the Vadia the Vanina, Mayam Zikana say another what I want a palahandana, when I took him at one who Nazari visit. Aduna. Zilak Pini Vasina Taba Mapanda, Moisin and Tabiragadi, Lamnon Kajem Mutat Piganu, Lamnon Kajensi, Akogi Stage, Pai Bazar, the Matang de la Javani, how Pami, Mayang Pangi, Muslim Pami, Mate Pami. So my sang Manana Pambacatela share, Manipur State, Manus and Lamnon Kataneva. Akoi Muslim is Agatami, Tribal is Agatami, Kunan Susana, Pamina Mapam never. Masia. Sesi atai ka thende de mesika uroeba sigumba ka thense
ꯁꯔꯀꯥꯔꯁꯤꯅ ꯀꯌꯥ ꯊꯑꯣꯏꯕꯤꯗꯕꯩ ꯃꯑꯣꯡ ꯃꯃꯥꯟꯗ ꯑꯩꯈꯣꯏ ꯌꯥꯝ ꯊꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯁꯤ ꯀꯥꯏꯗꯅꯕ ꯁꯣꯏꯗꯅꯕ ꯍꯥꯏꯅ ꯉꯁꯤꯐꯥꯎ ꯍꯣꯠꯅꯖꯔꯤꯑꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯥꯆꯦꯟ ꯐꯝꯁꯤꯅ ꯀꯥꯆꯦꯟ ꯁꯪꯁꯤꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯅꯤꯅ ꯃꯔꯥꯡ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯏꯔꯥꯡ ꯍꯧꯅꯕ ꯁꯥꯟꯅꯕ ꯇꯧꯋꯤ ꯃꯁꯤ ꯈꯥꯝꯖꯟꯅꯕ ꯑꯏꯪꯕ ꯀꯩꯊꯦꯜ ꯑꯃ ꯑꯣꯏꯅ ꯊꯝꯕꯗ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯔꯦꯕ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯇꯒꯤ ꯑꯁꯣꯝꯂꯣꯝꯗꯒꯤ ꯁ꯭ꯇꯦꯠ ꯂꯣꯝꯗꯒꯤ ꯍꯥꯏꯕꯤꯔꯛꯄ ꯌꯥꯕ ꯁ꯭ꯇꯦꯠꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯌꯥꯕ ꯃꯅꯤꯄꯨꯔꯗ ꯂꯝꯂꯣꯡ ꯀꯩꯊꯦꯜ ꯍꯥꯏꯕꯁꯦ ꯃꯨꯊꯠꯄꯤꯒꯅꯨ ꯇꯨꯡꯒꯤ ꯄꯨꯋꯥꯔꯤꯗ ꯂꯩꯍꯧꯒꯗꯕ ꯇꯨꯡꯒꯤ ꯃꯤꯍꯧꯔꯣꯟꯒꯤ ꯏꯆꯥ ꯏꯁꯨꯒꯤ ꯂꯝꯕꯤ ꯁꯦꯝꯖꯅꯤꯡꯉꯤ ꯑꯋꯥ ꯑꯅꯥ ꯂꯩꯇ ꯂꯥꯏꯔ ꯄꯨꯝꯅꯃꯛ ꯀꯩꯊꯦꯜꯗ ꯇꯥꯜꯂꯒ ꯃꯆꯥ ꯏꯃꯨꯡ ꯃꯅꯨꯡ ꯊꯥꯛꯆꯔꯤꯕꯅꯤ ꯃꯤꯌꯥꯝꯒꯤꯃꯛꯇ ꯌꯦꯡꯉꯒ ꯂꯝꯂꯣꯡ ꯀꯩꯊꯦꯜ ꯃꯨꯊꯠꯄꯤꯒꯅꯨ ꯍꯥꯏꯕꯁꯦ ꯉꯁꯤ ꯂꯥꯛꯄꯤꯔꯤꯕꯁꯤꯅ ꯄꯥꯎꯗꯝ ꯇꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯂꯝꯂꯣꯡ ꯏꯃꯥ ꯀꯩꯊꯦꯜ ꯑꯁꯤ ꯃꯨꯊꯠꯄꯤꯅꯨ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯃ ꯄꯨꯔꯛꯃꯤꯟꯅꯁꯤ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯒꯤ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯃꯥꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩ ꯐꯖꯅ ꯍꯥꯏꯔꯒꯦ ngasi North East Window TV na santokchariba public meter gi thoramda akhoi ngasi lamlongda leiba ima kaithel da chachururaga ima singi oiba thamoigi paudam khara thambirei madudi akar gi oiba meeting khara changhaningi haina thambirei North East Window TV na santokchariba public meter gi thoram asi mata asida loisinaba amadi kainena ba ya thangi jari